doctor na laying mangamdraga mai ba mai bi da tanar ro har pa do adagi film da ekhoi chi lei de khodo na akhoi economy harasine economy se akhoi India da merge so matam da akhoi self sufficient weram adagi makha tara ko da steroid phangba adai bokta adugam no waram deba steroid phangri mamang da acho famine ma thokre madubi famine di matam da na palamba elected government in territory waiting at the go my policy so be the guinea chum number na phog jinam der procreate woman tawgi go aduga akhona hangbi aba question je India da tinba adu yano kuira matung da 1970 the state hangba ju phana kuire masida manipur da panbaya ba industry amata central government nataga lamji state government lingam dri karigino industry habiti yawgradi lawu singuba amadi horticulture gi potri me arjuna state ma 100% chakop dingam moeba ani suba yan mayek laraba wafamona highway animak se ekoi di lifeline hari ba highway sida adong changna lalo makal na extortion chathaba makhoi khaktana extortion chathaba natna police ki entry point hari sida so moi entry tax lobagi adagi adu matla koi pawji am to intai na truck driver da police na paisa pifam thok moi na yam chawna demand pi ya de na truck driver phure akhoi starting by ba thade kind to ina tari se masi central government khandabra ta dabra masi lekham ri karigino adu di manipur gi yamna strategy about manipur gi tampak da khundari ba amari manipur pumbase hen laira hangiji hen laira kanda makhoi ji yam hongna leiba yagani hebagi plan ama yawre na hai kanda masi moina kakpa ngamoeba madumang ne ba thoise aduga politics ta phange manipur da hojik democratic akhui system chanari akhui kano se electoral kano se politics se masri da politics ta adam khange lawre akhui paisa na sane yunrega paisa na namaga gun culture muscle power vote ka gi gakta ne hairi ba miyo sinche election amukta da tawgi bor di farba adu praja gi asengwa mandate si reflect targa maduna laiba ki sason pairi braiba akhoi aseng khojiki mihut sinche ayamana 90% arji khalde aphapus yarom bi ko makhoina praja gi mandate se reflect targa assembly da moina policy maker wena legedani law maker wena legedani moise lairi braiba manipur da akhoi democracy kayam sathina value mangi ge da chahi mamang chahi dra keno akhoi assembly session minitra ma thoi phomgi madu world gi history da atang ba thogdo ne ba tawde aden assembly de phamba sarkar kai dina baina adubu prajamiyam gi interest ra simyam je center gi home minister na khangli bani adagi intelligence agency me ano khangni ni adagi amuk deep state atopa side amadagi na laibak sida interfere tawna kan tawna kan da ko human right ki question hita pudhrokane ba natraga freedom of space ki question hita pudhrokane ba masina lairik amada yawgna lairabani akhoji lairik mamna da palaro lamamu control tawningba mapangi sakti bana laiba amada khut thingjaningadi human right and the freedom of speech ki question je sita hana pairakni je manipur dugi activist maya moi basa khangje poti go masa khangje poti human right violation tawdaba lam karama kaide lege adagi 100% freedom of speech exercise to lam kadai de lege freedom of speech leirimi loina makta adubo defamation law in a lady yam kai and ngang by other vida. Adagi human rights American champion in Kalasi. Moidu white policemen black the Tatita win at Tobagi, Adagate human rights violation, Adagi Mapandi Parako Bondi Singh, Afghanistan, the Karimun, all even Nadiva, Adamoina, Ahogi, a sing what Gangajo's Haraga, Atilam, the Kutin be habit say, but see, I'm gonna talk. Inflation Changsu by the end of 2024 December, the 9 point something in the mind like latest Yam Wangale, Duga, Simon Tangre Pabung, Akogi, Prazamayam, Sena Hypatare, Moses Akogi sensible over what Pahagedra, Kaita Hydabase, and the Shisi Matangalax and Papung Makusi, Lady Bar, Akogi, political cynicism Haitare, Masida, nothing will change, came to hold Maru and Adum Hamu Mudum later, Natraga, Heidi Bakogi, deep state, Sigimatanga, Kogi, poorly understood Toba.
asina oigadra natraga hojiksi yam conflict to in the need of the hours se koigi kind of security safety rehabilitation haide baching mayam sina overshadow tawkibana hoji political structures hoji tho ibasida akoina katang kai hani assertive oidabra kamain thambini miyam gi san matang se masi mayam che manipur is fairly educated state amani ko adu je marakta khoi culture si yamna mapangan kalle adu da kana go masaku da khut amna thawaina tawri ne je deep state ki kuchi role je khangdraga di ngasagi doctor na layeng bangamdraga mai bi da tanar ro halpado adu gi phim da khoi chi lai de khudumona khoi economy harasine economy se akhoi India da merge so matam da khoi self sufficient weram adagi makha tarakada steroid phangba adai bokta aduga no waram deba steroid phangri mamang da acho famine ma thokre madugi famine di matam da na palamba elected government in territory wearing the ko moi policy soibe dagini chum numbai na phojinam da procreate to bam tawgi ko aduga akhona hangbe ya question je India da tinba adu yano kuira matungda 1970 state phangbaju phana kuire masida manipur da panbaya ba industry amata central government nataga lamji state government lingam drisi karigi industry habiti yawgradi lawu singuba amade horticulture gi potai me arjuna state ma 100% chakop dingam moeba ani suba yan mayek laraba wafamona highway animak se ekoi di lifeline hari ba highway sida adong sangna lalo makal na extortion chathaba makhoi khaktana extortion chathaba natna police ki entry point hari sida so moi entry tax lowgi adu matla koi pawji am toin tai na truck driver da police na paisa pifam thok moina yam chawna demand pi ya dena truck driver pure akoi starting by ba thade kind toina tari se masi central government khandabra tadabra masi lefan rezi karigino adu di manipur gi yamna strategy oba manipur gi tampak da khundari ba amari manipur pumase hen laira hangiji hen laira kanda makhoi ji yam hongna leiba yagani hebagi plan ama yawre na hai kanda masi moina kakpa ngamoeba madumang ne ba thoise aduga politics ta phange manipur da hojik democratic akhui system chanari akhui kano se electoral kano se politics se masri da politics ta adam khange laure akhui paisa na sanai yunrega paisa na namaga gun culture masal pawana vote ka gi gangtane hairi ba miyosin che election amukta da tawgi bor di farba adu praja gi asengwa mandate si reflect targa maduna laiba ki sason pairi braiba akhoi aseng hojiki mihut singje ayamana 90% harji kharde aphapu yarom bi ko makhoina praja gi mandate se reflect targa assembly da moina policy maker wena legedani law maker wena legedani moise lairi braiba manipur da akhoi democracy kayam sathina value mangi geda chahi mamang chahi dra keno akhoi assembly session minitra mathai phomgi madu world gi history da atang ba thodok ne ba tawde den assembly de phamba sarkar kai dina baina adubu prajamiyam gi interest ra simyam je center gi home minister na khangli mani adagi intelligence agency man khangni ni adagi amuk deep state atopa side amadagi na laibak sida interfere tawna kan tawna kan da ko human right ki question ita pudhrokane ba natraga freedom of speech ki question ita pudhrokane ba masina larik amada yawgna lairabane akhoji larik man da palaro lamamu control tawninba mapan gi sakti bana laiba amada khut thingjaningadi human right and the freedom of speech ki question je sita hana pairakni je manipur adugi activist maya moi basa khangje photi ko masa khangje phote human right violation tawdaba lam kharama kai de lege adagi 100% freedom of speech exercise to lam kadai de lege freedom of speech leiri me loina makta adubo defamation law in the leidna yam kai na ngang ba yada bida adagi human rights se america na champion in khalasi moidasu white policeman na black ta tathi da wina to bagi adagi te human right violation adagi mapandi pharak pa bondi sing afghanistan de kare moina all ibn nairiba ada moina akhoi asingwa ganga jo saraga atei lamna khut thinbigi habit se masi yam kana to khaladi deep state ki akhoi mathi phog pane